ꯉꯁꯤꯒꯤ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯇ ꯊꯝꯖꯔꯤ 2024 NEET UG exam ꯃꯇꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯂꯝꯖꯤꯡꯂꯤꯕ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤꯗ ꯂꯩꯕ ꯕꯥꯏꯑꯣꯐꯣꯟꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯦꯟ ꯁ꯭ꯔꯦꯆꯣꯡꯊꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯔꯤꯕ ꯔꯇꯟ ꯁꯂꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ NEET UG exam 2024 ꯑꯁꯤ 5 ꯃꯦꯗ ꯐꯤꯛꯁ ꯇꯧꯈ꯭ꯔꯦ ꯑꯇꯦꯟꯕ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ NEET UG exam ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯁꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯑꯣꯖꯥꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ NEET UG ꯍꯥꯏꯕꯁꯤꯒꯤ ꯑꯁꯥꯡꯕꯁꯤ National Eligibility Entrance Test Undergraduate ꯍꯥꯏꯕꯅꯤ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ NTA ꯀꯧꯕ National Testing Agency ꯀꯧꯕ ꯑꯦꯖꯦꯟꯁꯤ ꯑꯃꯈꯛꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯅꯤ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯍꯥꯏꯇꯥꯔꯦ ꯃꯥꯛ ꯋꯥꯡꯂꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯒꯦꯔꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯁꯛꯈꯪꯂꯕꯁꯤꯡ ꯑꯗꯨꯗ MBBS ꯇꯝꯂꯨꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯄꯔꯤꯈ꯭ꯌꯥꯅꯤ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁꯕꯖꯦꯛ 3 ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯣꯇꯅꯤ ꯖꯨꯂꯣꯖꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ 3 ꯑꯁꯤꯗ क्वेश्चन 200 हंगलगा तौगदबा परीक्षा ने क्वेश्चन 200 असिदा छात्रसिंगना क्वेश्चन 130 खल्लगा तौगदौबा क्वेश्चन 10 अमदि तौद्रसु याय सबना हाबदा मार्क 700 का 10 गी ओइबा परीक्षा ने अदुगा सिदगी अखोइना इंडिया दा लेरिबा कॉलेजेस मयाम सिंग असिदा तमुनबा परीक्षा नि हाइदना थमजगे हाइबदी एग्जाम असे पास तौर मतुंगदा खोगी डॉक्टर हाइबदु ओइबिगदौरिबनेवा अदुगा ओजा हाइरिबा एग्जाम असे खोगी क्लास 12 साइंस लोइरबा छात्र छात्रीसिंगना खोगी एग्जाम असे थादबबु यावरमोय अदुगी मतिक पामनाखरेबा मखोइना हाइरिबा लंबी असिदा खोइ चनिंगबसे अदुना छात्रसिंगना अपाम्बा असिना यामनखिदना खोगी छात्रसिंग असे चही अमदा लिसिंग 9 फोक्ति हाइरिबा एग्जाम असे अपियर तौरगा खनगदबा मसिंगदी खोइ 150 मुक्तनि हाइजरिबको अदुना एग्जाम असे यामना कम्पिटिटिव ओइबा एग्जाम अमसु ओइरिबनि अदो हौजिकति ओजा अखोइ एग्जाम असे माइ पाक्तबा यादे हाइदुना लंबी सिदा चंगसलकलिबा छात्र छात्रीसिंगदसु सोइदनमकि टॉप टॉप स्ट्रेटजी अमम सोइदनमकि लेरंगनि हाइन खंजै अदो अहानमक्तदा ओजा छात्रसिंग असिना एग्जाम असे कर्म मतमदे मतौ कर्मना मायोकनगदगे हाइबदु खतंग थंबियु क्वेश्चन से यामना फजै हाइदि चही मदा छात्रसिंग फजना यामना थाइ मणिपुर की ओइना हाइरबदा को छात्र लिसिंग 9 नबदुसु अदुम सुमे हाइतारे अदु सिदा खलौबदु सिदि परसेंटेज ता याथोक तारगदि 5% मुखतनी अना खल्लोइदबा छात्र से यामे थारिबा मरकसिदा सि हारगा छात्र थागनु हाइबदि नते अदुबु थारिबा छात्र मयाम से सिदा लिसिंग 9 थारगसु तसेना खल्लगी हाइदना तमदना सिंगनर थाबदि अइना सुम थेंगनरकपदा लिसिंग 3 मुक्ति ओएना खल्ले अदु सिगी लिसिंग 3 सिदगी अमु खलौगदोइसि अराउंड छात्र 150 निना परसेंटेज होतोपदि याम नेमे हाइतारे अदुना थारिबा महिरोइसिंगिना तसेंगना फाउदबा यादे हाइरगदि मखोइना लाइरिक तुदंग पारगा ओइबे यादे एंड परीक्षा की मतान फजना खंगदबा यादे हाइतारे कोई हामदा लाइक लोई पाथोकपा तारे हाइदि फिजिक्स की केमिस्ट्री की कोई बायोलॉजी की सब्जेक्ट अनि सि मैम से लोइना पारबा मतुंगदा और पारगे मनुंग दोरगसु परीक्षा सिदि सुमाइ तवेको माई क्वेश्चन सिना सुमाइ हंगी अदि करम मफमदगी क्वेश्चन हंगी हाइबना चिंगबा अहामदा कोई परीक्षा से फजना करिनो खंगलबा मतुंगदा प्रिपरेशन दो हौतारगदि यामना फजबा प्रिपरेशन ने हाइजगे अदुना तबिदा लाइक तु पारबा मतुंगदा एग्जाम दो थारुरगे हाइतारगदि सिदि अखोइगी बोर्ड की काउंसिल की परीक्षा गुम नतबनिना अखोइगी कॉम्पिटिटिव यामना ओइबनिना हाइबा तारे अदुगी पोतुमतंग कोई प्रिपेयर तौरिबा स्टूडेंट सिंगना हाना तौतबा यादेना सुमाइ थमजगे ओजादुगा गसाय ओजानाबुदि हाइबिखरे अखोइगी लाइरिक पाबा मतमदा एग्जाम से कर्म मखलगे एग्जाम नो हाइना खंगगा अदुगा मखा चथरकपन हेना फैयदना अदो ओजा एग्जाम से कोई कर्म मखलगे एग्जाम नो खंगबा मतुंगदा छात्र खुदिंगी कैपेबिलिटी से खरगर अदुम खेने हाइजरि बोजा अदुना खोइ कमन ओइबे याबा हाइदि कर्म चही तांकक्तगी कर्म कांदगी कर्म अर्ली स्टेज तगी खोइ एग्जाम से माइंडली प्रिपेयर तौरकपा याबा हाइबदु खतंग थंबियोजा मसी रतन हंगे सुमाइना अइंगोंदा ममांगदा अखोइ मामा पाम खला अइंगोंदा हंगे अइ साजे क्लास 6 काबदा ngairi नीट की प्रिपेयर तब होहलगेना अइना फागी बोइना एस अदुदि यामना नॉर्मली अदुगुमदि आईएस की ओइना होना हनमना फनी गाइना हाइबगसु यावी फागी ओइना बट तसेंगनादि एग्जामिनेशन असी अखोइगी 11 and 12 क्लास 11 के 12 के सिलेबस दा बेस तवे एग्जाम निना का हेना ngana तौरगसु मदुगी थोइना कानबा लेइरोएना खले अदुगा 12 हेक लोइबगा हौबसु यावे हाइदि कुहौसे स्टूडेंट खरदी 11 काबदगी हौरे वेरी सीरियसली हौरे स्टूडेंट खरना 12 काबा कांदा हौवे
ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ 12 ꯂꯣꯏꯔꯒ ꯍꯧꯒꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯅꯩ ꯂꯩꯊꯣꯛꯅꯩ ꯍꯥꯏꯁꯤ ꯋꯥꯍꯩꯁꯤ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯤꯀꯣ ꯁꯤ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯔꯛ ꯋꯥꯡꯉꯤꯕꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕ 11ꯗꯒꯤ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯃꯃꯥꯡ ꯈꯤꯇꯪ ꯑꯣꯏꯅ ꯍꯣꯠꯅꯔꯒ 12 ꯍꯦꯛ ꯄꯥꯁ ꯇꯧꯕꯒ ꯑꯗꯨꯝ ꯅꯤꯠ ꯐꯥꯎꯕ ꯑꯣꯏꯅ ꯑꯣꯏꯒꯜꯂꯤ ꯃꯅꯤꯄꯨꯔꯒꯤꯅ 12 ꯂꯣꯏꯔꯒ ꯍꯣꯠꯅꯔꯛꯄꯅꯤꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯇꯝꯂꯤꯉꯩꯗ ꯍꯣꯠꯅꯕꯗꯨꯒ ꯇꯝꯗ꯭ꯔꯀꯥꯟꯗ ꯍꯣꯠꯅꯗꯨꯒ ꯍꯦꯟꯕꯁꯤ ꯇꯝꯂꯤꯉꯩ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯟꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯩꯅꯁꯨ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ 11 ꯀꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯦꯛ 10 ꯊꯥꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯦꯔꯦꯟꯁꯅ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯃꯁꯥꯅ ꯑꯣꯏꯒꯦꯔꯥ ꯃꯥꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯏꯒꯦꯔꯥ ꯅꯤꯠꯀꯤ ꯄꯣꯠꯁꯤꯃ ꯑꯉꯥꯡꯗꯨꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯁꯣꯏꯗꯅ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯦꯝꯗꯨ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ 11 ꯀꯥꯕ ꯍꯧꯕ ꯗꯦꯠ ꯃꯤꯟꯁ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯍꯧꯅ ꯐꯖꯅ ꯍꯣꯠꯅꯕꯗ ꯆꯍꯤ 2 ꯑꯁꯤ ꯁꯥꯡꯈ꯭ꯔ ꯃꯇꯝꯅꯤ ꯗꯦꯠ ꯏꯁ ꯃꯣꯔ ꯗꯦꯟ ꯏꯅꯐꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ 12 ꯂꯣꯏꯔꯒ ꯍꯣꯠꯅꯔꯒꯗꯤ ꯊꯦꯡꯉꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯗꯨꯕꯨ 12 ꯂꯣꯏꯔꯒ ꯍꯣꯠꯅꯕꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯆꯍꯤ 1 2 3 ꯁꯨꯝ ꯂꯩꯊꯣꯔꯛꯄꯗ ꯑꯉꯥꯡꯗꯨꯗ ꯀꯔꯤꯝꯇ ꯀꯥꯏꯗꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯄ ꯌꯥꯎꯈꯤꯑꯕ ꯑꯗꯨꯗꯪꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯃꯥꯡꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯩꯁꯤ ꯃꯥꯡꯉꯦ ꯍꯥꯏꯅ ꯂꯧ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯆꯍꯤꯗꯣ ꯍꯣꯠꯅꯈꯤꯕ ꯆꯍꯤꯅꯦꯗꯤ ꯂꯧꯒꯗꯣꯏꯅꯦ ꯕꯠ 11ꯗꯒꯤ ꯍꯣꯠꯅꯍꯧ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩ 12 ꯍꯦꯛ ꯂꯣꯏꯕꯒ ꯉꯟꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯀ꯭ꯔꯦꯛ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯨ ꯀꯔꯤꯌꯔꯗ ꯑꯐꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯀ꯭ꯔꯦꯛ ꯇꯧꯅꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ 11ꯗꯒꯤ ꯍꯧꯅꯕ ꯍꯥꯏꯕꯤꯈꯤꯕꯅꯤꯅ 11ꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯁꯤ ꯍꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯤ ꯀꯣꯆꯤꯡꯒꯁꯨ ꯃꯌꯥꯝ ꯊꯥꯅꯔꯤꯀꯣ ꯑꯗꯨ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯧꯕ ꯌꯥꯕꯒꯦ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯋꯦꯜ ꯀꯣꯆꯤꯡ ꯄꯜꯂꯤꯉꯩꯁꯤꯗ ꯑꯩ ꯀꯣꯆꯤꯡꯒꯤ ꯃꯇꯥꯡꯁꯨ ꯑꯝꯇꯪ ꯄꯜꯍꯧꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁ ꯑꯃ ꯆꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟ ꯅꯤꯠꯀꯨꯝꯕꯁꯤꯗꯤ ꯀꯣꯆꯤꯡ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯍꯪꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤꯗꯃꯛꯇꯗꯤ ꯀꯣꯆꯤꯡꯁꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯔꯤꯈ꯭ꯌꯥꯗꯨ ꯀ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯣꯆꯤꯡꯁꯤ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯁ꯭ꯇꯨꯗꯦꯟ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨꯕꯨ ꯀꯣꯆꯤꯡꯁꯤꯡꯁꯤꯗꯗꯤ ꯀꯔꯤ ꯄꯥꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯄꯥꯒꯅꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯃꯗꯤ ꯁꯨꯝꯕ ꯀꯣꯏꯁꯟꯁꯤ ꯂꯥꯛꯑꯗꯤ ꯀꯔꯝ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯀꯣꯆꯤꯡꯒꯨꯝꯕꯗ ꯌꯥꯝ ꯇꯥꯛꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯌꯥꯝꯅ ꯋꯥꯁꯠ ꯑꯣꯏꯕ ꯁꯤꯂꯦꯕꯁ ꯑꯣꯏꯕꯅꯤꯅ ꯄꯥꯒꯗꯧꯁꯤ ꯌꯥꯝꯕꯅꯤ나 ꯑꯗꯩ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯨ ꯌꯥꯝꯕꯅꯤꯅ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯇꯤቭ ꯌꯥꯝ ꯑꯣꯏꯕꯅꯤꯅꯅꯦ ꯁꯤꯒꯨꯝꯕ ꯄꯔꯤꯈ꯭ꯌꯥꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯒꯥꯏꯗꯦꯟꯁꯇꯨꯅ ꯁꯤ ꯃꯈꯩꯗꯤ ꯄꯥꯎ ꯁꯤ ꯃꯈꯩꯗꯤ ꯄꯥꯒꯅꯨ ꯍꯥꯏꯔꯛꯀꯅꯤ ꯄ꯭ꯂꯁ ꯁꯤꯒꯨꯝꯕ ꯍꯪꯉꯛ ꯇꯥꯔꯗꯤ ꯁꯤ ꯀꯔꯝ ꯍꯥꯏꯅ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯦꯛꯅꯤꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯀꯣꯆꯤꯡ ꯁꯨꯝ ꯇꯧꯔꯛꯂꯕ ꯑꯣꯖꯥꯁꯤꯡ ꯇꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯈꯪꯕ ꯍꯦꯟꯕꯅꯤꯅ ꯑꯗꯨꯅ ꯀꯣꯆꯤꯡꯒꯨꯝꯕ ꯑꯃ ꯌꯥꯎꯕꯁꯤꯅꯗꯤ ꯅꯤꯠꯀꯨꯝꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯁꯤꯗꯤ ꯐꯩꯌꯦꯅ ꯂꯧꯖꯒꯦ ꯑꯗꯨ ꯑꯩꯅ ꯉꯁꯥꯏ 11ꯗꯒꯤ ꯍꯧꯔꯣꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏ 11ꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯃꯔꯨꯑꯣꯏꯅ 11ꯒꯤ ꯄꯣꯔꯁꯟꯁꯤꯗꯒꯤ ꯅꯤꯠꯇ ꯍꯪꯒꯠꯂꯤꯁꯦ ꯑꯔꯥꯎꯟ 55% ꯃꯨꯛ ꯀꯣꯏꯁꯟꯁꯦ 100 ꯀꯣꯏꯁꯟꯗ ꯑꯦꯛꯖꯥꯝꯄꯜ 55% ꯃꯨꯛꯇꯤ 11ꯗꯒꯤ ꯄꯣꯔꯁꯟꯗꯒꯤ ꯍꯪꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯕꯖꯦꯛ ꯑꯍꯨꯝꯃꯛꯁꯤꯗꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 11ꯁꯤ ꯁ꯭ꯀꯤꯞ ꯇꯧꯕꯁꯨ ꯌꯥꯗꯦꯕ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ 11 ꯑꯁꯤ 10 ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯄꯦꯔꯦꯟꯁꯁꯨ ꯑꯉꯥꯡꯁꯨ ꯏꯇꯥ ꯊꯥꯗꯣꯛꯄꯩ ꯇꯥꯏꯞꯇ ꯏꯇꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤ ꯀꯔꯤꯌꯔꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯝꯕꯁꯦ ꯉꯥꯛꯇꯪ ꯉꯥꯎꯊꯣꯛꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯣꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯉꯥꯎꯅꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ 12 ꯀꯥꯔꯀꯥꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯁꯦ ꯑꯉꯥꯡꯗꯨꯅ ꯆꯍꯤ ꯑꯃꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗꯕꯒꯤꯅꯦ 12 ꯍꯧꯔꯛꯄꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯒꯜꯂꯦꯕ ꯑꯗꯨꯅ 11ꯗꯒꯤ ꯍꯧꯕꯒꯤ ꯃꯣꯁꯠ ꯏꯝꯄꯣꯔꯇꯦꯟ ꯕꯦꯅꯤꯐꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛ 10ꯗ ꯄꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯏꯇꯤ ꯑꯃꯈꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯗꯨꯅ ꯍꯦꯛꯇ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯄꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯆꯗꯦꯀꯣ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯏꯇꯤ ꯑꯗꯨꯝ ꯂꯩꯍꯟꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ 11ꯒꯤ ꯄꯣꯔꯁꯟꯁꯦ 12ꯗ ꯐꯨꯒꯠꯄ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯋꯥꯒꯜꯂꯦ 12ꯇꯨ ꯇꯝꯃꯤꯕꯅꯤ ꯃꯥꯒꯤ ꯕꯣꯔꯗ ꯄꯩꯈꯥ ꯀꯥꯎꯟꯁꯤꯜ ꯄꯩꯈꯥ ꯊꯥꯔꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯒꯤꯁꯨ ꯄꯥꯗꯕ ꯌꯥꯗꯦ ꯑꯗꯨ ꯄꯥꯔꯤꯉꯩꯗꯨꯗ 11ꯒꯤ ꯑꯃꯨꯛ ꯄꯥꯔꯛꯄ ꯍꯥꯏꯁꯤ ꯑꯉꯥꯡꯗꯨꯗ ꯕꯔꯗꯟ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯉꯥꯡꯗꯨꯅ ꯈꯟꯕ ꯍꯧꯔꯛꯑꯦ ꯄꯦꯔꯦꯟꯁꯅ ꯈꯟꯕ ꯍꯧꯔꯛꯑꯦ 12ꯀꯤꯗꯣ ꯍꯣꯠꯅꯔꯣ ꯀꯥꯎꯟꯁꯤꯜꯒꯤ ꯕꯣꯔꯗ ꯄꯩꯈꯥꯗꯣ ꯍꯣꯠꯅꯔꯣ ꯕꯣꯔꯗ ꯍꯥꯏꯁꯦ CBSE ꯕꯣꯔꯗꯄꯨꯅꯤꯀꯣ ꯑꯗꯨꯒꯤ ꯍꯣꯠꯅ ꯂꯩꯔꯣ ꯑꯗꯨꯒ ꯅꯪ 12ꯇꯨ ꯂꯣꯏꯔꯒ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁ ꯍꯦꯛꯇ ꯄꯤꯁꯟꯈꯤꯑꯕ ꯋꯦꯔꯦꯁ ꯑꯉꯥꯡꯗꯨꯅ 11ꯗꯒꯤ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ 12 ꯂꯣꯏꯔꯒ ꯍꯣꯠꯅꯕꯕꯨꯗꯤ 11ꯗꯒꯤ ꯍꯣꯠꯅꯕꯗꯨꯅ ꯀꯟꯇꯤꯅ꯭ꯌꯨꯏꯇꯤꯗꯨ ꯂꯩꯕꯅꯤꯅ ꯄ꯭ꯂꯁ ꯑꯉꯥꯡꯗꯨꯗ ꯂꯥꯏꯊꯣꯛꯄ ꯍꯦꯟꯕꯅꯤꯅ ꯍꯌꯦꯡ 12ꯀ ꯍꯦꯛ ꯂꯣꯏꯕ 12 ꯄꯩꯈꯥ ꯊꯥꯔ ꯃꯇꯨꯡꯗ ꯇꯧꯕ ꯅꯤꯠꯇꯨꯗꯗꯤ ꯑꯉꯥꯡꯗꯣ ꯇꯦꯟꯁꯟ ꯐ꯭ꯔꯤꯗ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯇꯦꯟꯁꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯇꯦꯟꯁꯟ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩ ꯇꯦꯟꯁꯟꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩꯅ ꯂꯧꯖꯔꯤꯅꯤꯀꯣ ꯑꯗꯨꯒꯤꯅꯤ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯖꯩꯁꯦ
ꯑꯣꯖꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯟꯒꯤ ꯃꯇꯥꯡꯁꯨ ꯑꯣꯖꯥꯅ ꯄꯟꯕꯤꯔꯤꯀꯣ ꯁꯥꯇ꯭ꯔꯗ ꯇꯦꯟꯁꯟ ꯂꯩꯇꯅꯕꯁꯤꯅꯦꯕ ꯑꯣꯖꯥꯅꯁꯨ ꯄꯦꯔꯦꯟꯁꯅꯁꯨ ꯍꯣꯠꯅꯅꯤꯡꯉꯤꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁ ꯈꯔꯅꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯅ ꯑꯣꯚꯔꯂꯣꯗ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯔ ꯂꯥꯏꯠꯂꯤ ꯈꯔ 12ꯀ ꯂꯣꯏꯔꯀꯥꯟꯗ ꯇꯧꯕꯁꯨ ꯎꯖꯩ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈ꯭ꯔꯦ 11ꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯂꯩꯔꯒꯗꯤ ꯃꯈꯣꯏꯗ ꯇꯦꯟꯁꯟꯁꯤ ꯈꯔ ꯍꯟꯊꯒꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯔꯤ ꯄꯥꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯆꯣꯛꯊꯔꯛꯄ ꯑꯗꯒꯤ ꯃꯣꯔꯦꯜ ꯍꯥꯏ ꯑꯣꯏꯔꯛꯅꯕ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯣꯏꯒꯤ ꯃꯣꯔꯦꯜꯗꯣ ꯑꯗꯨꯝ ꯑꯞ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯇꯧꯔꯛꯑꯒꯗꯤ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯄꯟꯊꯨꯡꯐꯝ ꯑꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯄꯨꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯃꯥꯏꯟꯗ ꯀꯔꯤ ꯁꯦꯠꯑꯞ ꯂꯩꯕ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯏꯁꯟꯅꯦ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯁꯤ ꯋꯥꯍꯪꯁꯤꯒ ꯍꯥꯏꯐꯦꯠ ꯆꯥꯟꯅꯕ ꯑꯦꯛꯖꯥꯝꯄꯜ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯖꯒꯦꯀꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯈꯛ ꯌꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯗꯣꯛꯇꯔ ꯑꯣꯏꯈꯔꯦ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯄꯦꯔꯦꯟꯁ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯄꯦꯔꯦꯟꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯄꯁꯤꯗ ꯑꯉꯥꯡꯁꯦ ꯑꯩꯅ ꯁꯨꯝ ꯀ꯭ꯂꯥꯁ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯊꯣꯛꯄꯁꯤꯗ ꯄꯦꯔꯦꯟꯁꯁꯤꯅ ꯑꯁ ꯑꯣꯖꯥ ꯑꯩ ꯑꯍꯤꯡꯒ ꯇꯨꯝꯗꯕ ꯋꯥꯔꯦꯗ ꯍꯥꯏ ꯑꯩꯅ ꯀꯔꯤꯅꯣ ꯑꯉꯥꯡꯂꯣ ꯇꯨꯝꯗ꯭ꯔꯤꯁꯦ ꯄꯦꯔꯦꯟꯁꯇꯣ ꯍꯥꯏꯕꯗ ꯑꯩꯅꯤ ꯇꯨꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯂꯥꯏꯔꯤꯛ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯑꯩ ꯋꯥꯔꯦ ꯑꯩꯅ ꯌꯨꯝ ꯈꯜꯂꯦ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯇꯨꯝꯃꯣꯏꯗꯣꯏꯁꯦ ꯑꯉꯥꯡꯅꯦ ꯑꯗꯣ ꯃꯥꯅ ꯇꯨꯝꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯪꯉꯦ ꯀꯩꯅꯣ ꯑꯉꯥꯡ ꯇꯨꯝꯗ꯭ꯔ ꯁꯣꯝ ꯇꯨꯝꯗꯦ ꯍꯥꯏꯁꯤꯕꯣꯅ ꯑꯣꯖꯥ ꯑꯩꯗꯤ ꯃꯥꯅ ꯇꯨꯝꯕꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯝ ꯁꯪꯉ ꯂꯩꯌꯦꯅ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯇꯦꯕꯜꯗ ꯄꯥꯏ ꯑꯗꯨꯒ ꯄꯦꯔꯦꯟꯁꯁꯤꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯐꯝꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠꯇꯨꯒꯤ ꯋꯥꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒ ꯁꯥꯇ꯭ꯔꯒ ꯎꯅꯩꯁꯤꯗꯤ ꯄꯨꯡ 1, 2, 3 ꯃꯉꯥꯏ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯃꯇꯝ ꯈꯛꯇꯅꯤ ꯃꯦꯛꯁꯤꯃꯝ ꯑꯣꯐ ꯗꯤꯌꯔ ꯇꯥꯏꯝ ꯏꯁ ꯌꯨꯝꯗꯅꯤ ꯂꯩꯒꯗꯣꯏꯁꯦ ꯑꯗꯨꯗ ꯄꯦꯔꯦꯟꯁꯀꯤ ꯁꯞꯄꯣꯔꯠꯁꯦ ꯃꯦꯛꯁꯤꯃꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯄꯥꯗꯕ꯭ꯔꯥ ꯌꯦꯡꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯗꯤꯖꯤꯇꯦꯜ ꯃꯇꯝꯅꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯔꯨꯑꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯋꯥꯆꯦꯞ ꯐꯥꯎ ꯈꯤꯇꯪꯕꯨꯗꯤ ꯊꯝꯕ ꯌꯥꯏ ꯈꯜꯂꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯁꯤꯗꯤ ꯑꯉꯥꯡꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯗꯒꯤꯗꯤ ꯄꯨꯔꯥ ꯑꯟꯏꯟꯁꯇꯣꯜ ꯇꯧꯍꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄ ꯑꯉꯥꯡꯁꯤꯡꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯊꯥꯒꯠꯀꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯄꯩꯈꯥ ꯊꯥꯕꯗꯨꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯈꯜꯂꯣꯏꯗꯕ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯋꯦꯗꯅ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯎꯕꯁꯨ ꯑꯣꯏꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯃꯔꯨꯑꯣꯏꯅ ꯅꯤꯠ ꯊꯥꯕ ꯑꯉꯥꯡ ꯈꯔꯗꯤ ꯇꯟꯕꯒꯤ ꯊꯥꯕꯁꯨ ꯌꯥꯎꯋꯦꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯒꯤ ꯅꯤꯠ ꯊꯥꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯇ ꯃꯣꯏꯅ ꯍꯥꯏꯖꯤꯟꯒꯗꯣꯏꯁꯦ ꯑꯩ ꯄꯩꯈꯥ ꯊꯥꯏꯁꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯦꯔꯦꯟꯁꯇꯨꯅ ꯑꯗꯨꯝ ꯑꯣ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯒ ꯂꯣꯏ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯄꯦꯔꯦꯟꯁꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯑꯉꯥꯡ ꯇꯁꯦꯡꯅ ꯅꯤꯠ ꯐꯥꯎꯒꯦ ꯍꯥꯏꯕ ꯑꯉꯥꯡꯗꯨꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾ ꯑꯌꯥꯝꯕ ꯂꯣꯏ ꯂꯧꯊꯣꯛꯄꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇꯤ ꯊꯝꯃꯣ ꯍꯥꯏ ꯑꯩꯅ ꯀꯩꯒꯤꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛꯇꯤ ꯃꯦꯛꯁꯤꯃꯝ ꯂꯔꯅꯤꯡꯁꯦ ꯌꯨꯇ꯭ꯌꯨꯕ ꯂꯣꯝꯗꯒꯤ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯤꯗꯁꯨ ꯁꯣꯔꯠꯁ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯄꯦꯔꯦꯟꯁꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯄꯦꯔꯦꯟꯁ ꯃꯃꯥꯡꯗ ꯑꯩ ꯂꯥꯏꯔꯤꯛ ꯌꯦꯡꯉꯤꯅꯤ ꯌꯦꯡꯉꯅꯤ ꯑꯉꯥꯡꯗꯨꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡꯉꯤꯅꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯨꯅꯤ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯔꯥꯗꯨ ꯌꯦꯡ ꯍꯧꯔꯛꯄꯗ ꯄꯔꯥꯗꯨꯗ ꯑꯣꯖꯥꯅ ꯄꯜꯂꯛꯄ ꯑꯃ ꯍꯥꯏꯁꯤ ꯃꯁꯤ ꯀꯩꯅꯣꯝꯇꯒ ꯌꯦꯡꯊꯣꯛꯀꯦꯅ ꯌꯦꯡꯉꯨꯔꯅꯤ ꯑꯗꯨ ꯌꯦꯡꯊꯣꯛꯏꯉꯩꯗꯨꯗ ꯑꯇꯣꯞꯄ ꯄꯔꯥ ꯑꯃꯨꯛ ꯄꯟꯁꯤꯜꯂꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯩꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯗꯤꯛꯁꯅꯥꯔꯤ ꯌꯦꯡꯕꯗ ꯇꯧꯔꯛꯄꯗꯨꯅꯤ ꯋꯥꯍꯩ ꯑꯃ ꯑꯥꯔꯊ ꯁꯨꯝ ꯊꯤꯕꯗ ꯑꯣꯔꯤꯖꯤꯅꯦꯜ ꯋꯥꯍꯩ ꯀꯥꯎꯈꯤꯕꯗꯣ ꯑꯃꯁꯨ ꯂꯣꯏ ꯌꯥꯟꯁꯤꯟꯅꯔꯛꯇꯅ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯑꯗꯨꯒꯤꯗꯨ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯌꯦꯡꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯤꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯄꯨꯡ ꯑꯀꯛꯅꯕ ꯈꯔ ꯄꯤꯔꯒ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯆꯍꯤ ꯆꯨꯞꯄ ꯇꯧꯒꯗꯧ ꯅꯠꯇꯦ ꯑꯍꯥꯟꯕ ꯊꯥ ꯑꯃꯈꯛ ꯇꯧꯕꯗ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯑꯣ ꯁꯤꯗꯤ ꯑꯩ ꯄꯦꯔꯦꯟꯁꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯤꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯃꯦꯟꯇꯦꯂꯤ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯖꯩꯑꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯇꯨꯅ ꯇꯨꯝꯈꯤꯗ꯭ꯔꯤꯗꯣ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯇꯨꯝꯗꯦꯁꯤ ꯄꯦꯔꯦꯟꯁꯇꯨꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯅꯦꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯨꯗ ꯑꯗꯩ ꯅꯨꯡꯗꯥꯡ ꯈꯤꯇꯪ ꯊꯦꯡꯀꯥꯟꯗ ꯃꯃꯥꯒꯁꯤ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣ ꯅꯪ ꯁꯪꯒꯣꯝ ꯊꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯗꯤ ꯄꯨꯡ 12, 12 ꯃꯤ ꯂꯣꯏ ꯇꯨꯝꯅꯤꯡꯕ ꯃꯇꯝꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯂꯥꯛꯑꯒ ꯁꯪꯒꯣꯝ ꯊꯛꯀꯗ꯭ꯔꯥ ꯅꯪ ꯀꯩꯀꯩ ꯆꯥꯅꯤ ꯏꯁꯤꯡ ꯄꯤꯌꯨꯔꯥ ꯍꯥꯏꯗꯤ ꯁꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤ ꯑꯃꯐꯥꯎ ꯅꯠꯇꯦ ꯁꯤꯗꯤ ꯄꯦꯔꯦꯟꯁꯅ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯈꯔꯗꯨ ꯈꯛꯀꯤ ꯋꯥꯅꯤꯗꯅꯀꯣ ꯑꯗꯨꯗ ꯄꯦꯔꯦꯟꯁꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯈꯩ ꯑꯉꯥꯡꯗ ꯕꯨꯁ ꯇꯧꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥ ꯍꯦꯟꯕ ꯃꯇꯝ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯃꯦꯛꯁꯤꯃꯝ ꯇꯥꯏꯝꯗꯤ ꯄꯦꯔꯦꯟꯁꯀ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯄꯦꯔꯦꯟꯁꯀꯤ ꯔꯣꯜꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯣꯖꯥꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯄꯦꯔꯦꯟꯁꯅ ꯌꯥꯕꯗꯨꯃꯗꯤ ꯑꯗꯨꯁꯨ ꯌꯥꯐꯝ ꯊꯣꯛꯇꯦ ꯕꯤꯀꯣꯁ ꯗꯦ ꯑꯥꯔ ꯁ꯭ꯇꯤꯜ ꯑꯉꯥꯡꯅꯤ ꯍꯥꯏꯗꯤ ꯏꯆꯥꯅꯤ ꯏꯆꯥ ꯑꯣꯏꯔꯤꯕꯅꯤꯅ ꯄꯦꯔꯦꯟꯁꯅ ꯑꯄꯥꯝꯕꯗꯨ ꯂꯣꯏ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯄꯦꯔꯦꯟꯁꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯗꯣ ꯑꯉꯥꯡꯗꯨꯅꯁꯨ ꯌꯥꯍꯟꯒꯗꯧꯕꯅꯤ ꯑꯉꯥꯡꯅ ꯍꯥꯏꯕꯁꯨ ꯄꯦꯔꯦꯟꯁꯅ ꯈꯔ ꯇꯥꯒꯗꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯀ
ꯍꯣꯠꯅꯔꯤꯕ ꯑꯉꯥꯡꯗꯨꯒꯒꯤ ꯔꯤꯂꯦꯁꯟꯁꯦ ꯂꯩꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯗꯁꯨ ꯁꯤ ꯇꯥꯛꯄꯗ ꯑꯣꯔ ꯁꯤ ꯇꯧꯔꯛꯎ ꯑꯣꯔ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛꯑꯦꯅ ꯃꯥꯏ ꯊꯝꯖꯒꯦ ꯑꯆꯨꯝꯕꯃꯛꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯈꯛꯇꯪ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯃꯥꯏ ꯄꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯗꯣꯛꯇꯔꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯦꯕ ꯂꯥꯏꯐ ꯇꯥꯏꯝꯅꯤ ꯑꯗꯨꯁꯨ ꯃꯥꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯃꯔꯛꯇ ꯊꯠꯆꯍꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯑꯃꯅ ꯐꯥꯎꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯐꯥꯎꯔꯀꯥꯟꯗ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯛꯑꯅꯤ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯦꯡꯅꯔꯀꯥꯟꯗ ꯎꯅꯕꯗꯣ ꯑꯗꯨ ꯅꯠꯇꯅ ꯀ꯭ꯔꯦꯗꯤꯠ ꯂꯩꯆꯄꯣꯟꯇꯦ ꯇꯁꯦꯡꯅꯗꯤ ꯕꯠ ꯄꯦꯔꯦꯟꯁꯇꯨꯗꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯂꯝꯗꯝꯗꯨꯗ ꯗꯣꯛꯇꯔꯒꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤ ꯂꯩꯒꯗꯣꯏꯗꯣ ꯑꯗꯨꯒꯤ ꯍꯦꯄꯤꯅꯦꯁꯇꯣ ꯂꯥꯛꯀꯗꯧꯔꯤꯕ ꯍꯦꯄꯤꯅꯦꯁꯇꯨꯒꯤ ꯈꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯀꯥ ꯍꯦꯟꯅ ꯍꯣꯠꯅꯕꯤꯒꯗꯧꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯈꯔꯒꯗꯤ ꯂꯩ ꯑꯣꯖꯥ ꯑꯉꯥꯡ ꯈꯨꯗꯤꯡꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯟꯁꯟꯁꯦ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯦ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯃꯥꯒꯤ ꯇꯤꯆꯔꯁꯇ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯁꯦ ꯑꯣꯖꯥ ꯁꯤꯌꯔ ꯇꯧꯕ ꯉꯝꯗꯕ ꯃꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯑꯦꯛꯖꯥꯝ ꯐꯤꯌꯔ ꯑꯁꯤ ꯑꯣꯚꯔꯀꯝ ꯇꯧꯅꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯦꯛꯇꯤꯛꯁꯤꯡ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯗꯣ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯋꯦꯜ ꯑꯩ ꯃꯔꯨꯑꯣꯏꯅ ꯅꯤꯠ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯩ ꯇꯥꯏꯞꯇ ꯁꯥꯖꯒꯦ ꯑꯌꯥꯝꯕ ꯅꯤꯠ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯤꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯌꯥꯝꯕ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯝꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯤ ꯇꯦꯟꯁꯟ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ TFF ꯍꯣꯔꯃꯣꯟ ꯍꯥꯏꯗꯅ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯅꯣꯔ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯑꯩꯈꯣꯏ ꯀꯥꯇꯦꯀꯣꯂꯥꯃꯤꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯍꯟꯕꯅꯤ ꯁꯤꯗꯤ ꯅꯣꯏꯅ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯇꯦꯟꯁꯟꯕꯨ ꯂꯩꯔꯗꯤ ꯍꯣꯔꯃꯣꯟꯁꯤꯅ ꯇꯦꯟꯁꯟ ꯑꯃꯨꯛ ꯋꯥꯡꯈꯠꯍꯜꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯨꯁ ꯗꯦꯠ ꯇꯦꯟꯁꯟ ꯑꯦꯁ ꯑ ꯄꯣꯖꯤꯇꯤꯚ ꯊꯤꯡ ꯇꯦꯟꯁꯟꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯁꯤꯗꯤ ꯌꯥꯝ ꯐꯕꯅꯦ ꯍꯦꯛꯇ ꯍꯥꯏꯖꯩꯌꯦꯕ ꯅꯠꯇ꯭ꯔꯦ ꯄꯥꯈꯠꯄꯁꯦ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯃꯩ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯎꯗꯤ ꯆꯦꯟꯁꯤꯟꯗꯣꯏꯅꯤ ꯄꯥꯈꯠꯇꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯁꯦ ꯃꯃꯥꯡ ꯆꯦꯟꯁꯤꯜꯂꯨꯔꯗꯤ ꯐꯔꯛ ꯇꯥꯅꯤꯗꯅꯀꯣ ꯄꯥꯈꯠꯇꯅꯅꯦꯕ ꯆꯦꯟꯁꯤꯟꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯥꯈꯠꯄ ꯑꯦꯟ ꯄꯔꯤꯈꯥ ꯃꯌꯥꯗ ꯄꯥꯈꯠꯄꯒꯤ ꯊꯕꯛꯁꯤꯃ ꯅꯁꯥꯅ ꯇꯣꯝꯇ ꯀꯨꯜ ꯗꯥꯎꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤ ꯉꯝꯒꯟꯗꯕꯁꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯄꯥꯈꯠꯄꯁꯤ ꯅꯠꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯥꯈꯠꯂꯕ ꯃꯇꯨꯡꯗ ꯂꯧꯕ ꯗꯤꯁꯤꯖꯟꯁꯤꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯥꯈꯠꯂꯦꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯁꯤꯗꯅꯦꯕ ꯇꯦꯟꯁꯟ ꯑꯌꯥꯝꯕ ꯂꯥꯛꯏꯁꯦ ꯁꯦ ꯄꯔꯤꯈ꯭ꯌꯥ ꯍꯌꯦꯡ ꯍꯪꯆꯤꯠꯅꯤ ꯍꯥꯏꯔꯁꯤ ꯄꯥꯈꯠꯂꯁꯤ ꯄꯥꯈꯠꯂꯒꯗꯤ ꯄꯔꯤꯈ꯭ꯌꯥꯗꯨꯒꯤ ꯐꯤꯕꯝ ꯐꯒꯠꯀꯗꯧꯔꯤꯕ꯭ꯔꯥ ꯐꯒꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯗꯪ ꯈꯟꯗꯕꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯐꯒꯠꯂꯣꯏ ꯍꯥꯏꯔꯒꯗꯤ ꯄꯥꯈꯠꯄꯗꯣ ꯍꯟꯊꯅꯕ ꯅꯁꯥꯅ ꯇꯧꯈꯤꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯕꯤꯂꯤꯞ ꯇꯧꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯊꯥꯔꯝꯃꯅꯤ ꯅꯤꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯑꯁꯤ ꯃꯣꯛ ꯇꯦꯁꯀꯨꯝꯕ ꯌꯥꯝ ꯊꯥꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯣꯛ ꯇꯦꯁꯈꯩꯗꯨꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯐꯪꯈꯤꯕ ꯃꯣꯛ ꯇꯦꯁ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯗꯨ ꯌꯧꯅ ꯐꯪꯕ ꯉꯝꯈ꯭ꯔꯤꯕ ꯅꯪ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣ ꯍꯥꯏꯕꯔꯣꯝꯁꯤꯗ ꯂꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯈꯠꯄꯁꯤ ꯐꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯄꯥꯈꯠꯄꯁꯤ ꯑꯣꯜꯋꯦꯁ ꯒꯨꯗꯅꯦ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯄꯥꯈꯠꯂꯦ ꯍꯥꯏꯗꯅ ꯅꯦꯒꯦꯇꯤꯚ ꯂꯣꯝ ꯆꯠꯄꯤꯒꯅꯨ ꯄꯥꯈꯠ ꯇꯥꯔꯒꯗꯤ ꯑꯩ ꯄꯥꯈꯠꯇꯅꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯗꯤꯁꯤꯖꯟꯁꯦ ꯋꯥꯏꯖꯔ ꯗꯤꯁꯤꯖꯟ ꯑꯃꯈꯛ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄꯥꯈꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯑꯃꯈꯛ ꯌꯥꯎꯔꯛꯄꯒꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯈꯠꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯃꯨꯛ ꯄꯦꯔꯦꯟꯁꯅ ꯌꯥꯝ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯆꯥꯗꯤ ꯁꯤ ꯃꯥꯔꯛꯁꯦ ꯐꯪꯉꯤ ꯅꯪꯗꯤ ꯀꯩꯗꯧ ꯐꯪꯗ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁꯈꯩꯗꯤ ꯌꯥꯔꯤꯈꯩ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤꯃ ꯍꯪꯕꯤꯗꯕ ꯑꯉꯥꯡꯗ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯁꯦ ꯅꯍꯥꯟꯗꯤ ꯑꯗꯨꯒꯤ ꯄꯣꯔꯁꯟꯁꯤꯗꯗꯤ ꯃꯥꯔꯛꯁꯦ ꯑꯗꯨ ꯐꯪꯕꯅꯤ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯈꯛ ꯐꯪꯉꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯍꯥꯟꯅꯩꯗꯨꯃ ꯌꯧꯗ꯭ꯔꯤꯁꯦ ꯑꯗꯨ ꯅꯪ ꯍꯥꯟꯅꯩꯁꯤꯃ ꯌꯧꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯤꯁꯤꯖꯟ ꯔꯣꯝꯁꯤꯗ ꯑꯣꯏꯅ ꯄꯦꯔꯦꯟꯁꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯩꯅꯣ ꯅꯤꯠꯀꯨꯝꯕ ꯄꯔꯤꯈ꯭ꯌꯥꯁꯤꯗꯗꯤ ꯗ ꯅꯦꯛꯁ ꯄꯔꯁꯟꯗꯨꯒ ꯅꯠꯇꯦ ꯀꯣꯝꯄꯤꯠ ꯇꯧꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯠ ꯈꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯣꯔ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯀꯌꯥꯝ ꯐꯪꯒꯗꯒꯦꯁꯤ ꯃꯔꯨ ꯑꯣꯏꯗꯦꯕ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯗꯣꯏꯁꯦ ꯅꯇꯣꯝꯇꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯃꯨꯛ ꯀꯣꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯥꯔꯛ 700 ꯅꯪ ꯅꯁꯥꯅ ꯀꯔꯤꯒꯨꯝꯕ 700ꯁꯦ ꯁꯣꯏꯗꯅ ꯌꯧꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯅꯣꯕꯗꯤ ꯏꯁ ꯌꯣꯔ ꯀꯝꯄꯤꯇꯤꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯑꯃꯨꯛ 750ꯒ ꯌꯧ ꯇꯥꯔꯒꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯅꯣꯕꯗꯤ ꯏꯁ ꯌꯣꯔ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯅ ꯑꯩꯅ ꯃꯣꯛ ꯇꯦꯁ ꯊꯥꯔꯤꯕ ꯑꯩꯒꯤ ꯀꯣꯆꯤꯡꯁꯤꯗ ꯑꯩꯅ ꯃꯣꯛ ꯇꯦꯁ ꯊꯥꯔꯤꯕ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯅ ꯐꯥꯔꯁ ꯇꯥꯗꯕ ꯌꯥꯗꯦ ꯁꯦꯀꯦꯟ ꯇꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯣꯝꯗ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯉꯁꯤ ꯊꯥꯔꯨꯗꯧꯔꯤꯕ ꯄꯣꯔꯁꯟꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯀꯚꯔ ꯇꯧꯔꯕꯅꯤꯅ ꯃꯗꯨꯗ ꯐꯪꯉꯛꯄ ꯋꯥꯠ ꯑꯦꯚꯔ ꯃꯥꯔꯛꯇꯣ ꯑꯦꯒ꯭ꯔꯤ ꯇꯧꯅꯤ ꯁꯦ ꯋꯥꯡꯅ ꯐꯪꯉꯦ ꯑꯩꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯑꯣꯀꯦ ꯍꯥꯏꯔꯤꯅꯤ ꯅꯦꯝꯅ ꯐꯪꯉꯦ ꯑꯩꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯃꯨꯛꯇꯪꯒ ꯄꯥꯈꯤꯒꯦ ꯑꯅꯤꯔꯛ ꯄꯥꯈꯤꯒꯦ ꯑꯍꯨꯝꯂꯛ ꯄꯥꯈꯤꯒे ꯍꯥꯏꯗꯤ ꯃꯥꯔꯛꯇꯨ ꯌꯧꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯀꯣꯝꯄꯤꯇꯤꯁꯟ ꯆꯪꯕꯤꯌꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯀꯣꯝꯄꯤꯇꯤꯁꯟ ꯆꯪ ꯇꯥꯔꯒꯗꯤ ꯇꯦꯟꯁꯟ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯣ ꯃꯁꯤꯃꯇꯪ ꯁ꯭ꯇꯨꯗꯦꯟꯠꯈꯩꯅ ꯑꯦꯟ ꯃꯔꯨꯑꯣꯏꯅ ꯄꯦꯔꯦꯟꯁꯈꯩꯅ
ꯑꯗꯨꯒ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯇꯧꯃꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯅ ꯐꯪꯕ ꯉꯝꯕ ꯃꯥꯔꯛꯇꯨ ꯌꯧꯅꯅꯕ ꯑꯣꯏꯅ ꯇꯧꯕꯤꯕ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯑꯉꯥꯡꯗꯨꯅ 600 ꯐꯪꯉꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ 550 ꯐꯪꯉꯤꯗꯣ ꯍꯥꯏꯔꯒꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯐꯦꯌꯔ ꯑꯣꯏꯗꯦ ꯍꯥꯏꯖꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛ ꯅꯣꯏ ꯑꯅꯤꯃꯛ 600 ꯐꯪꯉꯨ ꯅꯪꯅ 600 ꯐꯪꯗ꯭ꯔꯤꯁꯤꯅ ꯅꯪ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯨ ꯁꯣꯟꯕꯩꯅꯤ ꯅꯪꯅ ꯁꯣꯜꯂꯤꯕ ꯇꯣꯄꯤꯛꯁꯦ ꯄꯥꯎ ꯑꯗꯨ 600 ꯐꯪꯉꯤꯕ ꯅꯪꯗꯤ ꯚꯦꯔꯤ ꯒꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔ ꯅꯪ 600ꯗꯨ ꯈꯤꯇꯪ ꯍꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯕꯅꯆꯤꯡꯕ ꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯦꯟꯁꯟꯁꯦ ꯈꯔ ꯃꯈꯩꯁꯨ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯏꯁ ꯒꯨꯗ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯗꯒꯤ ꯍꯧꯕꯅ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡꯅꯦꯅꯁꯨ ꯍꯥꯏꯕꯤꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯑꯁꯤꯗ ꯃꯦꯠꯁꯀꯤ ꯁꯕꯖꯦꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯅꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀ꯭ꯂꯥꯁ 11ꯗ ꯃꯦꯠꯁ ꯊꯥꯗꯣꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯋꯦꯜ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯇꯝꯃꯛꯄ ꯃꯇꯝꯗ ꯃꯦꯠꯁ ꯂꯧꯕ ꯑꯣꯔ ꯂꯧꯗꯕꯁꯦ ꯑꯣꯜꯋꯦꯁ ꯗꯤꯕꯦꯇꯦꯕꯜ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯟꯈꯤꯕ ꯁ꯭ꯇꯨꯗꯦꯟ ꯃꯔꯛꯇ ꯃꯦꯠꯁ ꯊꯥꯗꯣꯛꯑꯒ ꯔꯦꯡꯛ ꯌꯥꯝꯅ ꯋꯥꯡꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗ ꯃꯦꯠꯁ ꯂꯧꯅ ꯂꯧꯅ ꯔꯦꯡꯛ ꯌꯥꯝꯅ ꯋꯥꯡꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯃꯦꯠꯁ ꯂꯧꯅ ꯂꯧꯅ ꯈꯟꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯦꯠꯁ ꯂꯧꯗꯕꯤꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯈꯟꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯄꯣꯠꯁꯤꯗꯤ ꯃꯦꯠꯁ ꯂꯧꯕꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯀꯥꯟꯅꯔꯛꯀꯅꯤ ꯂꯧꯗꯕꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯍꯦꯛ 11 ꯀꯥꯔꯛꯄꯒ ꯁꯥꯏꯟꯁꯀꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤꯡꯁꯤꯗ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯑꯃ ꯂꯥꯏꯛ ꯍꯣꯝ ꯁꯥꯏꯟꯁ ꯃꯦꯠꯁ ꯐꯤꯖꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯦꯠꯁꯦꯇ꯭ꯔꯥ ꯍꯥꯏꯗꯤ ꯂꯧꯅꯤꯡꯕ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯁꯖꯦꯁꯟꯗꯗꯤ ꯃꯦꯠꯁꯁꯤ ꯂꯨꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ 11 ꯍꯦꯛ ꯀꯥꯔꯛꯄꯗ ꯑꯣꯖꯥꯁꯤꯡꯅ ꯅꯧꯅ ꯇꯥꯛꯄ ꯍꯧꯒꯗꯣꯏꯅꯤꯅ ꯂꯨꯕ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯄ꯭ꯂꯁ ꯃꯦꯠꯁꯁꯤ ꯂꯧꯍꯧꯗ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯐꯤꯖꯤꯛꯁꯀꯤ ꯀꯣꯟꯁꯦꯞ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯀꯣꯟꯁꯦꯞꯇ ꯑꯋꯥꯕ ꯌꯥꯝ ꯑꯣꯏꯒꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯐꯤꯖꯤꯛꯁꯇꯁꯨ ꯀꯦꯃꯤꯁꯇ꯭ꯔꯤꯁꯨ ꯃꯦꯠꯁꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦ ꯕꯥꯏꯑꯣꯂꯣꯖꯤꯗꯁꯨ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯦꯠꯁꯀꯤ ꯂꯣꯖꯤꯛꯀꯣ ꯑꯗꯨꯅ ꯂꯣꯖꯤꯀꯦꯜ ꯑꯩꯈꯣꯏ ꯊꯤꯡꯀꯤꯡꯗ खितंग हाइबनिको डिसएडवांटेज मचा आम लई हाइतारे मैथ्स लौरुबसिना मागी प्रिपरेशन द मैथ्स ता कायन होना सलुरगा तोपदा होना गिरोइद्रा हाइबगी चिंगनब लैबसिंगे थादोक पिरगा आइगी मोड ओइननिको आइना हाइजरिसे आइदि सी हाइरगा आइना मैथ्स लौद्रगदि खल्लोइ हाइबसु नते लौरगदि खन्नि हाइबसु नते सिदि बोथ वेस्ट लोइमक सुमगनि बट आइगी पर्सनल ओइनदि मैथ्स लौहनबने हेना अंगांग द हेना एंड कायनि मागी प्रिपरेशन दु हेना नुंगाइबे हेनगनी हाइदना थमजगे मैथ्स लौरे हारगा हेक्ता मैथ्स दा तमदना होटना बाइदुदि पाक्ति होटना रोइ मागी एमजी नीट अन लैग्रबनिना हाउएवर 11 12 त यावकदरबा बेसिक मैथमेटिक्स सिंगदुना कोगी फिजिक्स केमिस्ट्री सिदि यामना मतिंग ओइरकदौबनिना अदोंदा थमजगे मैथ्स लौरुद्रे खलसेबा मैथ्स लौरुदबिदा मा नीट प्रिपेयर तौबा याब्रादि आइ गसाइ जगरे अमाइ तौर खनगिबसु यावरे बट अदु अंगांग अदुगुम्बा अंगांग कमाइ तौगे हारगा तोंगाना अमुक फिजिक्स केमिस्ट्री यावरकदरबा मैथ्स खैदो अमुक तम्मिनेबा तोंगाना अतै तोंगाना तंबई मुहुत्ता मैथ्स तुम लोकसलगा तुम तम तारगदि हाइबे पोतुनेना थमजरिसे अदुना फाइनली आइना हाइजनिंगेदि मैथ्स तुम लौबना फैना माइ थमजगे ओजा दुगा मतंग असिदा मुलासनिंगबा मना फिजिक्स केमिस्ट्री बायो असिदा खोगी अंगांग खुदिंगी मागी स्कोरिंग से खगा तुम सब्जेक्ट अमदना खरे हेनबा तुम लेरंगने अदुबु ओजा एवरेज ओइना करम्बा सब्जेक्ट ना अंगांग सिंगना हेना स्कोरिंग तौबा अदुगा करम्बा सब्जेक्ट ना खर हेना सोनबा अदुगा मसी से करम्बा सब्जेक्ट हेना मु होनबा दका ताबगे हाबदु खतंग थंबियोजा खोगी 11 दगी होनबा होबा मतमददी सिगी क्वेश्चन जे हंगवदि याद्रि 11 दग होनबा होबा मतमददी आइजे बायो ना हेना मार्क फंगनी फिजिक्स ना हेना फंगनी केमिस्ट्री ने फंगनी हाबी वखल जिमा पूरा थादोक पीबा होनबसिदा आई अहुमक मानना होनगनी हाबसिमा थंबिगदौनी ऑलवेज मतम पुंबदा 11 12 तो होनरिबा स्टूडेंट सिंगना आइदि केमिस्ट्री दे हेन होनगे फिजिक्स दे हेन होनगे हाबी पोचिमा थंबिबसु यादे सिदी इक्वली मानना होनगदौनी इक्वली हाइजे इन टर्म्स ऑफ मार्क तो ओइरसु याय इन टर्म्स ऑफ लेबर दो ओइरसु याय निट आइबसिदमक्तबु कोइगी 50% ऑफ द क्वेश्चन बायोलॉजी दे लाकनी बोटनी जूलॉजी हाइदना अदुगा 25% इट्स फ्रॉम केमिस्ट्री फिजिक्स हाइतारे सिदा मैक्सिमम मार्क्स अदुम बायोलॉजी दा फंगकदोइने कइनो हारगा 50% ओइबनिना प्लस बायोलॉजी असि हाईली मार्क स्कोरिंग नि अदुगा कंपेयर टू फिजिक्स एंड केमिस्ट्री मान लाइबसु हेले लाइबे हेले हाइबसिदा ngaler mu panjarake ko hoji laije physics and chemistry ga gi preparation ji dane student sing sina he exam nari se kagino maximum manipur ge aina sum sai khara oja oi jara project thekna base physics yamna mark phangande physics mark yamna phangandri si aina blame se student ta su tawjade adu parents ta su tawjade
but physics si yarigai student sing na mark phanganaba hotnabi halakpa oja sing da ina request tawjari si physics ki oja gaina kaiguna physics ta mark wangi gai chemistry da yamba satra sing si koigi 180 manung sida koi nit ta tawdoi si chemistry 180 ni 150 phangba nga dum yaure ba mark awang mangang sing ki ni ko even reasonably 120 muk se dum phangnai hai tare physics sida 150 ga je pak yaude pak yaude ante aina khan bauda amuk ama ni khangai ri hai tare yauge ba ngasi bauda nit sida ko 120 ga je wanai ba physics ta 100 ka phanga de ngang je mark wange na khanai hai tare adoi ta de physics sida if sigi mark se 150 mak natra ju 120 yaugi matum da ngang si khan gi san si amna wange hai tare koi gi biology sida di ka ni hai gera hiroira 360 manung sida 340 50 de dum phanga dawni aduna nga sagi biology ai nai jagi ba yamna lai hai se mayamna khal ji 300 phanga di biology ma yam wange khanai ado ki thinking do hana thadok piba mo biology ji di 350 phangda ba ya de na hona bi out of 360 ni ko aduga chemistry physics sida isagi khwai gi haina jabam khan biyo adum leigani 11 karing ai dadi ani ji hainai hainadi na thadok pa ya de 11 karing ai dadi yeng adawni physics na yan haina bra chemistry na haina bra haibana chingba do anima haina sallaga anima ta 130 phangau taraba aduga kaigumba biology da again 350 phangau taraga di all india gi ranking ayoni hai tare sumaina all india gi ranking ji sum wakhat ki taraga de akoi manipur gi angang singna koi all india quota haidana ai ki room dagi changa kadoni hai tare institute me amjada plus aims ki aim bawo to yar kadoi ni adumaina all india quota se am khan gi taraga di state ki oina sit mayam yam khala kadoi ni hai tare amai to ro aim thambi ba ngang singda aduma leire adunga sagi scoring se amukka jo haijari physics chemistry sida apamba amak khalaga di ya bra habi question jo lakba yawe haidi ai physics haina de sar ai chemistry dang hona ge ya gadra na aina kabak ti yani haibu yawe kai naraga kabak yani se biology da kai no chai chu physics hona rui dui ni ko biology da 360 ji da mana kai ko 350 360 mak phang to ba chemistry gi 180 ji da around 160 muk phang to ra ba adi ani du plus to da mark to ang khat kare ba aduga physics da gi ma jina kai ko ba 20 30 dang phang pa da ma state ki selection gi chance adum leira ba ne ba awna subject se khwai gi haina ba khallaga hona bi ba ado angang sing no tawri jina ai ji hainadre na hainada ba subject ji hona leiru hainada ba subject hona leiba gi problem je hainau ya de ba du ado hainada ba subject to hona ri ngai da hainaba subject gi mark son tharak pa yawe ba aduna 11 kari ngai de hona boi tar ga ani mak chawana hona biyo 12 te hona boi tar ga di ngasa strategy khara bung khong tare ko gi poram la long ai do khara bung khong tare ko kamai to gyar ge 12 te hona tar ga di physics chemistry da apamba ama phajana khanu piro apamba du de hena focus to giro kitang pam da bu physics chemistry to da adu kitang handano na bi bai tar biology de compromise to so ya de because biology compromise to utar ga di maximum marks bango de la ka do ni na mark handara kani aduga yam nungai ba nit ki strategy jidar nit khalan do si biology de na te ba kaina nit khan ba satra loina ba biology ma wanga ne ba khalan do ji physics chemistry jena ne ba ma wangan do si na mu ason ba do no wangan ge do ason ba subject si da ma wang khalai gai koi gi nit ki rank si wang khat ke do bai tare sigi strategy matang koi gi nit thabiri ba student sing jina candidate sing jina phajana tang khangbiyo sima thamjage strategy panbire inge sida khoi gi oza NEET exam se khoi yamdre tha amuk tang aisale ko matam se aduna telba matam asida NEET exam bu crack toge hana khanduna leiriba angang singda kana gadaba tips khai dare ko strategy hai dare khada thambira moja well last minute oina aina nakoi da student singda tawdaba yadaba khara dang haijage number 1 revise pagiba parado hanjana janna pabiyo anoba larik pabiganu anoba para pabiganu anoba coaching center am study material pabiganu or any other study material hai tare ko internet yoram boy gera youtube boy gera download toroga study material gera pabiganu hana lei hriba khangriba poto kaudana boina hanjana janna pabiro do not read but only revise sima han by strategy were ani chubada pyq previous years question hanjana jan hot piu particular answer ma maram khangdarga di akhoi gi answer du gi maram thigat piu thigat pai je oja ta naina gi hare ju naina biho adu go oja phangdarga di maram thibiuranu adu gi answer du sini hani chimpa pu to piro hot pa hiraga di very good physics ki haitraga na answer du sini hani chimpa pu to piro hai previous years question me amam hot piu hai ni auna haijari ba ani je revise hanjan na to bi ba ma ani chubada question sing naina bi question je jo ko gi hojikti rationalize over syllabus sida tawdorabani na
ꯔꯦꯁꯅꯦꯂꯥꯏꯁ ꯑꯣꯏꯕ ꯁꯤꯂꯦꯕꯁꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟ ꯇꯃꯛ ꯅꯩꯅꯕꯤꯌꯨ ꯁꯤꯂꯦꯕꯁ sida yaudaba question ubu matamda sidi syllabus yaudi haidna hundokpiyu aduga syllabus da yauba question ama kaigumba khangdre hai taragadi aduda matha sa leibiyunu sidi aina khangdabani hayeng pekha numida sumba question ladi hundo amage aina akhangbaji oina khumamage haidana akhangbajing oina pabi bai tare aduga third and aroiba aina students sing da tawbiyu an haigado ise nangna tawgiba preparation da phajana thajabiyu it's not like nangna pekha numitu da changuraga nangi maximum labor piraga hotnagridu tawrubani changudu ise pekha numit pekha manungdu da maximum labor pina hona biganu preparation da labor pi khara loi khrabani parikha do gi test ni ana tension ambo lei biganu prepare tawriba do haidi aina hotnariba gai do dang toromgi haraga chambiba adagi hena su expect tawbiganu hanthana su expect tawbiganu hai tare adudang thamjage yam nungai je oza bu haini ngai leitana thagachari oza gi tung tar ko punchida su soidan gi mai pak boibiu haina haijari oza aroibada aina akogi NEET UG 2024 thagdoriba mairoi sing pumnamakta su wish pizari toinana wish sing adu mai pakna nabagi damakta haitare akogi prayer amatang nutigi tawbiyo tum hawalakpa khudingi aisi doctor ama oidaba yade haibagi muhutta aisi doctor ama oiradabani aibu doctor ama oihanbibagi damakta ningjariba ishor oigera universe oigera aduda thagatpiyo aduga nungtigi tum hawalakpa khudingi prayer amatang tawbiyo he ishor aibu NEET parikha phauhan bibagi damakta thagachari 2024 asida ai doctor haibadu gi lambi da changba haujarabani haidana nungtigi sonbiyu soidanamaki naksu mai pakani adu mayam punamak mai pakminarasi haina haijage amuka na thagachari thank you very much